NRC Pangthoktriba Phauba Census Pangthokpa Yaroi Haina Khwairambban Kaithel Irang Hokre Taramari Sokle State asida ain kaina sangselakliba mitopsing asi NRC Pangthoktuna Khandoktriba Phauba Census Pangthokpa Yaroi Haina ngasi Khwairambban Kaithelda Just and Fair Delimitation JFT gi thomi sing yauna maikai kayadagi lakpa miyam amadi Khwairambban ima singna irang hokre irang adu laksinaba honabada security force ki maikai degi stunt bomb amasung mock bomb kapada mioi taramari hena sokapan nangle Amaromda tagyenda leiba State Academy of Training su solon sinduna khongjang changsin khre Khwairambban Kaithenda JFT gi thomi sing yauna chathakiba khongjang aduda protesters singna NRC pangthoktuna mitop khandoktriba phauba April amadagi haugadawriba census asi pangthokpa yaroi hojik chathariba assembly mifam asina masigi chapchaba warep ama lawgadabani haina kholaw kaya lauduna protest rally ama chatnaba honakhi adubo rapid action force amasung ahenba security kaya thomjinduna protest adu thingnaba honabadagi nakalani na muknaba thokhi loinana security force ki maikai dagi stun bomb amasung mob bomb sing kapsinduna irang adu laksennaba honabada asokapan kaya nangkhibane Amaromda takyel na leiba State Academy of Training solonsin bagi khongjang changsen khiba duga mari leinana JFT gi member mayangbam somorjit na haikibada April amadagi haugadawriba session asiga mari leinana nasidagi State Academy of Training da leiriba Census Training Center census asibu chathagadawriba sing training piba hauragani haibagi pau phangbadagi ngasi JFD gi member singna mafam aduda thomjinduna solonbagi khongjang adu changsen khibane April dagi haugadawriba mikok thibagi thabak asi matam khara yeithoknaba hojik chathariba assembly budget mifam asida chapchaba warep lawgadabani haiki ngasi changsin kiba khongjang aduga mari leinana wangkhaida leiba sukki office ta pangthokkiba pawgi mifam amada JFD gi convener Jitendra Ningombana haikibada ngasi gi khongjang adu yamna democratic oiba mongda changsinnaba honakibane adubu security force ki maikai degi khongjang changsilliba singi marakta phaba punba torakpa yaurokpadagi pungnaba thoktuna phajadaba thodok kaya thokre security na tear gas amasung stun bomb kapada mioi taramari hena sokapan nangkhre JFD gi maikai dagi di NRC pangthoktuna mitop khandoktuna chapchaba warep ama lobiu haibani JFD na census ki mayokta leite tawbatabu mitop khandoklaga just and fair oiba asengba chumba census adu pangthokpiyu haibani hojik oiriba phibam masida census pangthokpa tarabadi ain kaina sangsilakhiba mitop kaya adu lebak asigi citizen ama namduna oikiba tabane mamangi lengaki matamda lamdam masida illegal immigrants sing leptana changsilakpa amadi unrecognized oiba khul kaya hengatle haibasi mayek sengna khangba ngamkhrabani Hariba sing adu ningthina check toraba matungda census ningthina pangthokadabani hairi Ukruldagi Imphal tamna lakpa winger ama kuki singna hijack toraga passenger sing mascot chefuromda puraga chatkhre ngasi ayuk anganbada Ukruldagi Imphal tamna passenger sing puraga lakhiba winger van ama labi asigi mascot chefu village mayada kuki khulai paibani haina chingnaba singna khamlaba matung Gari aduda tongakpa passenger sing pulap gun pointa puraga chatkhre hairi thajaningai oiba pawgi source amagi matungina Ukruldagi Imphal tamna chatkiba winger van adu aina yadaba mongda khulai paiba sing aduna hijack tawkhibane Gari aduda tongkhiba ahan oiraba passenger amana yamna mathwai wana tahana mahaki imung manungda aroiba oina call tawrakhibagi matungina Gari adu nampuda mascot chefu village area da khamallaba matung gari aduda tongakhiba passenger khudingmak Ukhrul district ki manung chana leiriba apikpa kuki khulama oiriba sangkhai amasung mascot chefu romda jungle gi saruk phawraga puraga chatkhi loinana khulai paiba sing aduna passenger sing adu jungle gi saruk ta phawduna pukhibagi video footage singsu social media da thagatnarakli adubo mari leinabo authorities singi maikai dagi di official oina confirmation amatta phangba ngamdri
kuki khulai paibasingna Imphal Ukhrul Lambigi Sangkai area da Ukhrul dagi Imphal tamna chatkiba winger van amada tongkiba passenger sing lanphawina phaduna pukhiba du Tangkhul Nagalong na akan mamongda condemn tawbagal wainana thodok asigi matangda Chief Minister na akan mamityeng changduna makhoibu asoi angam yauduna thadoknaba mathau taba thabaksing paikhatpiyu haina aiba cherol ama pisankhre marakasida ngasi ayuk pung mapalom tabada thei amasung sangki kuki village anigi marakta kulai paiba masen akan mamongda nongmai kapna khre hairi adubu karam balal holup singi marakta khut thongna khibano haibadugi paudi phangbangamdre adubu thajaningai oiba paugi source amagi matungina thodokadu ayuk pung mapan ga minute nifurom tabada thokhibane kuki militant singna jaga aduda nongmai kapthorakpadagi tangkul volunteer singagi marakta nongmai kapnabagi thodokadu thokhibani hairi Ukhrul district ki sana kaithel da thariba popi sing Kangpokpi police na yanthat pasangsilubada chawna muknakhre Manipur gi maruina chingi district sing da pak channa popi thariba sing security force na manghan takhan na honabada territorial dispute na maram moiduna yenaba kaya thokpana kumang choksen bangamdre hariba thodok asigi manung channa ngasisu Ukhrul district ki sana kaithel da pak sana thariba popi pambi sing Kangpokpi police ki team na sangsinduna yanthat na honabada mafamadugi khunja singna district boundary lansinna laklaga popi yanthat pa yaroi haina police amasung kuki khunja singi marakta chawna muknaba thokre popi thariba farm adumaktada police amasung kuki khunja singi marakta muknaba aduna maram moiraga popi pambi sing adu yanthatnaba honabada apanba thokhibani thodok aduga mari leinana social media da thagalagiba video footage amada popi yanthatpa chatliba Kangpokpi police ki personnel amana phongdokhibada makoina popi yanthatnaba honabada sana kaithelgi khunja singna thingba pire masigi matangda sarkar gi mari leinaba authority singi maikaidege chapchaba ama haibiro police na popi pambi yanthatnaba honariba sida support tawribra natraga khunja singna thingba piba sida support tawribra karigumba police na chathariba drive asi lepo hairabadi aikhoi mafam asidagi handorakhrage haina penda wafam kaya phongdorakli adubu thodok asigi matangda sarkar gi maikaidegi statement tamata thokpa leitre police official aduna makhata na pendaba amasung asawbagal loinana phongdokhibada makoi asi law enforcement authority ne maram aduna popi pambi pak sanna manghan tahanbagi operation chathabada makoi gi right lei hairi adubu khunja singi maikaidegi hairibana popi thariba sing pak sanna manghannabu honabada athingba amatta leite tawbatabu hairiba thabakasi mari leinabo authority gi maikaidegi pangthokpiyu Sina kaithel area asi Ukhrul district ki manung chana leiba khullamani mafam asida popi yanthatpa lakliba kangbu asina Kangpokpi district ki kangbu ni haina yanthatnaba honariba thorang sing adubu thingnaba honakhibani adumakpu thodok asi pau phangbaga Ukhrul district police ki ahenba team sing mafam aduda laktuna irang adu control tawkhre